Imis Paraming Tabiru Kwaipan Mapuri na Naurem Nahan Mamata Taram Nokchari Luenana Kurumchari. Masigi Maru Pauda. Chief Minister and Birena Janim Samsung Rimsta Samgat Sagaliba Medical Oxygen Manufacturing Plant Sing Yangshin Craig. Indian Muslim Relief Charities IMRC na Mioy Chahum the Ramadan Yikutul Polam Sing Yanto Craig. Inter-Village Road Karibam Lairak Samba Loidaduna MLA Megachandra Namiam the Kusina Craig. Luenana, Lebagasi Armed Force Singna COVID-19 Lighter Tingna Bahona Bagimatanga, Chief of Defense Staff Bipin Rawatna, Prime Minister Narendra Modi the Powdam Craig. Mapungeva Pamu Pizari. Status of the COVID pandemic ani suba wave kan Sandorokli Basigi, Chakshin Taurang, Lokat Poina, Chief Minister and Birenangase, Jawaharlal Nehru Institute of Medical Sciences, JNIMS, Amade, Regional Institute of Medical Science, RIMSTA, Semgat Sagaliba Medical Oxygen Manufacturing Plant, Yangshin Bagaloinana, Kumalampak the Ladyba, Bal Bawanda, Thamliba COVID Care Center, the Susatuna Yangshin Craig. CM Gikongchata to the Advisor to Chief Minister Health, Dr. Sapam Ranjan, Additional Chief Secretary M.H. Khan, Principal Secretary B. Bumlun Mang, Manipur Lenga ki Health Department ki Official Sing Susaru Yaki. CM the Luching Pati Maduna Hanbada, Janems Porompata Chatuna Mafamaduda, Sangwasagaliba Oxygen Sungpam Plant Adu Yangshin Ki. Planasi Laglibatang Kunipal the Gimatau Toba Hauragane. Mafamaduda CM na Janems ki Official Singa Wari Watai Sanabada CM na Institute Sigi Campus Tarutana na Thamnaba Pautak Piki. Team Masina Janims Tagi, Thoraklaga, Kumalampaki, Balbawan the Hangliba, COVID Care Center, the Satki, Center Rasida COVID-19, Narabanupi Singh, Lying Nabagi Damakta, Pamung Chani Yankai, Lady, Mapamadudasu, Shiemna, Health Department ki Official Singda, Center Rasida Season Nariba Matau Toriba Medical Staff Singi, Record Ningtina, Maintain Tona Bapautak Supiki. Tungda CM and Birena Luchingba Tim Maduna Rims the Satuna Oxygen Manufacturing Plant ki Sangwa Sagaliba Sing Yangshin Ki Kongsata to the CM na Fondo Kibada COVID Lighter to see positive Oibagi Masing Noma Gi Hangalakle Haibak Kanglabasu Miyamasina Yamna Hakchina Longna the Bagaloina Lengana Isu Toba Standard Operating Procedures SOP so Ningtizana Inde Handaki Pandemic and Suba Web as Yamna Hena Kudong Tiningaini Miyamna SOP Ningtina Nganaba Amadi COVID Appropriate Behavior Observe Towina Basu Siamna Apil Torokli Mahana Makata Kibada COVID na Nahalabanupa Sing Thamnaba COVID Care Center Su Kuman Lampaki Boys Hostel da Thamlagani Haiki. अखोई पब्लिक सी हर कहीं भापता भी रगा आयाम बने भापता दा बदों तो कुछ हम लोग आइतबा कर्फ्यू थमे कर्फ्यू तुम पुगाइल का चली अदगी मास्क उपगा सोशल डिस्टेंसिंग खजना तो बियो मास्क से थादो पिनो सी मास्क तुम सत्वा गाड़ी पदम यावबा मसिकुम बसिमा इकितंग आई अपील तौनिंगी यार कदी हंदकी सेकेंड वेव सी यामना डिस्ट्रक्टिव बॉय मसि अखोई कितंग सेक्शन न लैसी होय गवर्नमेंट की अखोई की साइट की बुद्धि एनी आउटकम लाइबर्स चैलेंज जो कोई ध्यान ना भाई कोई प्रिपेयर टोकरी जेनिम्स था ऑक्सीजन की कोई सी इवनिंग वही लोग रहनी और हाई यूं कोई देशे नुमित कोई लॉन्च तो रहनी प्रोडक्शन हो रहनी अदगी रिम्स की उचित भजना तुम फंक्शन तो रहे मैं आपको दे Status Hauji COVID-19 pandemic ani suba wave lakpaga iroinana status da COVID positive oibagi masing so hangalakpana maram moiraga Mahiroi Singh Oja Singh Mama Mapa Oiba Singh gi marakta laicharasidagi safana ba Governor of Manipur gi order amada Manipur da leiriba government school edit amadi private school singi summer vacation mathang tha megi tang amadagi megi kuntra mathoi fawba thaduk naba Kangalakli Haina Commissioner Education School Government of Manipur T Ranjina Thadoropa Cherola Mana Hairi Cherola Sinemaka Taraduna Vacation Manunga Institution Singi Non-Teaching Amadi Teaching Staff Marimangana Roster Naina Nungtigi Official Duty Sing Soidana Tahonduna Institution Singi Principal Natragana Vice Principal Nachingbaduna
खंगलकले मखाताना स्कूल सिंग इंस्टीट्यूशन सिंगी ऑथोरिटी सिंगना समर वेकेशन मतुंगदा ऑनलाइन टीचिंग क्लास सिंग अमुहन्ना हौनबगी लर्निंग एक्सरसाइज न चिंगबा पांगथोकनबा सेम सानबसु खंगलकले कोविड पैंडेमिक मायोनबदा मही तंफम संग थोंग लोंदुना मही तंबा फंगदबदगी महेरोय सिंग तौफम खंगदना लेरिबा से कोहन्नबगी पांडमदा नाउरिया पाखंग लाकबा एसी की ओइना क्लास 1 दगिना क्लास 10 फावबगी महेरोय सिंग ऑनलाइन ई लर्निंग की खुथांगदा मही तंबिनबा हौनबी मतुंग इना ngase एसी की हानगी एमएलए सोयबम सुभाष चंद्र ना हौदोखरे लेमना क्लास पिगा तौरिबा ऑनलाइन क्लास असी ई स्कूल मणिपुर कंपनी गा हानगी एमएलए असिगा खुसम नरगा ई लर्निंग दा तंबिबा हौगदबनी हाइरी कक्चिंग डिस्ट्रिक्ट के ओइना कक्चिंग वाइरी दा लेबा आईटीआई कक्चिंग दा होम आइसोलेशन तौबदा खुदोंग चादब सिंगी ओइना लेनननबा फमुंग यांखै लेबा कोविड केयर सेंटर ngasiदagi hangdokle haina mayanglambam ramesor MLA कक्चिंग असेंबली कॉन्स्टिट्यूएंसी ना फोंदोरकले मफम अदु यंगसिनबगा मरी लेनना MLA रामेश्वर ना हाई कोविड की अनिसुबा वेब असिना हेंगलक्तुना नोमगी कोविड ना नाबा मीगी मसिंग असे कक्चिंग डिस्ट्रिक्ट के ओइनासु असुम हेंगलकपदगी हॉस्पिटल सिंगदा अनाबा खुदिंगमक्सु लेबदा खुदोंग चारोय दौबनिना मांगजौनना कक्चिंग के ओइनासु मफम अमा सेमहौदुना थंबा मथौ ताई खनबदगी ITI असिदा ngasiदगी हौना CCC असे थमनबा होनबने कक्चिंग दा लेरिबा क्लब NGO सिंगी मिहुत सिंग यावना DC कक्चिंग के कॉम्प्लेक्स दा हयेंग मिफम अमा पांगथोक मिनागने मिफम अदुदा लेंगांगना पीरिबा SOP की मतुंग इन्नदे होम आइसोलेशन तौनबगी अयाबा पीरिबने मसे पुन्ना वाखल तामिनदुना होम आइसोलेशन मसागी युमदा तौजबगी मतंगदा अवेयरनेस पांगथोकने युमलै करेना मरम ओइरगा करिगुंबदा होम आइसोलेशन तौबदा खुदोंचादबा इमुंग मनुंगी अनाबसिंग मफम असिदा लैबा यानब सिनबने मथौ ताबा हिदाक लांथाक टेस्ट तौफमना CMO कक्चिंगना सिनबीगदबने महाकी माइकैदगी सेंटर असिदा पीबा याबा पांगबा याबा खुदिंगमक मतम पुंबदा मतेंग पांगनी हाइनासो फोंदोकी आइदी हॉस्पिटल दा थंबदसु अफोर्ड तौबा ngamdaba अखोई मसागी याम लाइरबा कांगुसु इफेक्ट तौबा मसिगी लाइना सिदी लाइरबा इना खुनबा थीदबनिना अखोइना मखोई लाइरबा सिंगी लेबम लेतबदु अदु खितंग मखोइदा खुदुंग चाबा ओइनबा हेना हुजिकी ITI कक्चिंगी से हांगागा मफमसिदा whatever is required अखोइगी CMO कक्चिंग डिस्ट्रिक्ट न सिनबीरगा मेडिकल फैसिलिटीज टेस्टिंग सेंटर पुलप पीरगा अदगी मखोइगी लाइरिबा पॉजिटिव ओइरिबा पेशेंट सिंगसी लेनबा अखोई डिप्टी कमिश्नर मैडम गा तानरगा अदगी डिस्ट्रिक्ट की SP ऑफिस ना लाइरिबा रिक्वायर्ड सिक्योरिटी पीरगा अखोई ngasiदगी मफम जी हांदोक्सरगनी हाइबसी प्रजागी मफम द थमजरी अदुगा आइगी एज अ रिप्रेजेंटेटिव ऑफ 37 कक्चिंग SC MLA अमो ओइना आइना तौबा याबा आइना मतेंग पांगबा याबा प्रजागी हाइरिबा असुंबा याना साथीरबा COVID-19 नसी थेंगनबा आइगी मफमदगी आई तौबंगम खुदिंगमक तौजगे हाइबा वफमजी CMO कक्चिंग टी मनिहारना फोंदोरकपदा ममांगदा चलाइरंबा कोविड केयर सेंटर हांगदोलंबा सिंग अदु गवर्नमेंट की ऑर्डर की मतुंग इन्ना लोइसिनख्रे अदुबो कक्चिंग की MLA अमसोंग DC कक्चिंग गा तानादुना कक्चिंग डिस्ट्रिक्ट की ओइना ITI कक्चिंग दा अमुनौना ngasiदगी हांगलगने अनाबसिंग थमननबा थबक पुंबा लौखटपसु लोइरे ngasiदगी अनाबसिंग थंबा हौरगने ITI स्टाफ सिंगी लेरिबा क्वार्टर असिदना कोविड टेस्टिंग सेंटर ओरगने लेंगांगना चटपा कांगलोन की मतुंग इनदी अयाम्बा होम आइसोलेशन तौनबा हाइजरबसु खुदोंग चादबा लेबा कैरोय लेकाना यारक्तबना चिंगबा यावरगदी कक्चिंग डिस्ट्रिक्ट की ओइना मफम असिदा थंबा यारे हौजी मक्की ओइनदी गवर्नमेंट की फन्ना चिंगबा लेट्रिबना चाब थकपगी ओइनदी मसा मसाना तौजगदबनी हाइना फोंदोकी ngasiदगी हौना मुका कोइना कोविड केयर सी कक्चिंग डिस्ट्रिक्ट की ओइना ngasi सिदा ITI कॉम्प्लेक्स इधर ngasiदगी कोई ऑनरेबल MLA का DC के तौर का कोई सिदगी ngasiदगी कोई पेशेंट थमना नंबर कोई एवरीथिंग प्रिपेयर लोई लोइरे अदो ngasi इवनिंग दे कोई पेशेंट थंबा हौरगनी अदो ngasi हे नाकन दे लेरिबा सिदा कोई क्वार्टर में ले सिदा कोई कोविड की टेस्टिंग से सेंटर सिदा ओरनी हारिबा मयाम से ngasi ऑनरेबल MLA ना कोई की अवार्ड पके के लेबे मयाम ऑनरेबल MLA ना सुमागी साइट के खर तोबिरमे अदो नजिकती कोई की कक्चिंग की कोविड केयर सेंटर सिंग से होम आइसोलेशन दा अयाम गवर्नमेंट की गाइडलाइन मतुंदी तौ हैबनी अदुदा करिंगबा प्रॉब्लम लेबा की लोकल सिचुएशन यारक्तबा कोतबा यावरगदी अखोइना सिदा कोविड केयर सिदा थननबगे अदु ngasiदगी अदुंबा फैसिलिटी दो अखोइगी आइना कोई डिस्ट्रिक्ट सी कोना लेरे हाइना इन मयाम फन थमदो मोरे पुलिस की ASP एलो लांगबोई गांगते अमदी OC दिलीप कुमार अनिना लुचिंगबा टीम अमना ngasisu मोरे कैथेल एरिया दा
मार्क्स उपतना गाड़ी तोंगदुना लाकपा मियोय यावना खोंगना लाकपा मियोय सिंग फादुना मार्क्स उमनबा पाउता कया पीबगा लोइनना मार्क्स यंथोकपगी थबक कन्ना चथखरे एमसु एमएसएफ देशाम केएसए सुक एम्स महिरोय लुप तरुक असिना ngasi numitang wairam pung taruk tagi hayeng numitang wairam pung taruk fauba Justice for Sanaton athokpamna Manipur pumbada kauriba general strike sawatli haina lup asigi maikai dagi ngasi pangthokkiba paugi mifamda phongdorakli Kwakatil Girls High School da leiba AMS ki office ta mahiroi lup taruk asina punna pangthokkiba paugi mifamda AMS ki president S Premchana paumising da haikibada chahi sigi March ki tang 15 da RIMS ta MBBS 5th semester tamba mahiroi Sanaton athokpam Chinganingai hoiba mongda thorianduna hostel gi room da siram khibani misi asiki matangda langla langjin puthokna ba justice for Sanaton na taksinduna lakhe adubu ngasi fawda lenga gasina tabi daba achumba wayelama phanghandaba haiba se luptaru asina taraina logde haike mahangna makha takhibada Sanaton athokpam misi gi langla langjin puthokna ba kauriba pung kunmari gi general strike ase mahiroi luptaru asina mapung fana sawali masida lamda masida lairiba miyamna su sawatuna langla langjin puthokpa ngamna ba hona minase amromda general strike ase gi manungda justice for Sanaton athokpamna mai ising dharma karma I pauge lamda thabak tauriba amadi essential service sing di kopthokpina basu haike ngasigi April ki 26 ki chandawar pung taruk tagina ekoi gi date 27 ki numidang waram khoi gi pung taruk fowa ko pung kun ga mari gi banna si ekoi mahiroi lup taruk na haibadi MSU MSF KSA su AMS amadi desamna ekoi mahiroi lup taruk asina ekoi gi banna sibu koi support tawi amadi misi asigi damakta achumbala lalanjin adu puthopiu haidana koi gi mari leinaba authority sing amadi lengak ta ikoina demand tawjari India gi Hyderabad da best tawba Sahitya Trust amasung USA da best tawba Indian Muslim Relief Charities IMRC gi chahi khuding malem gi tongan ba mafam singda satharakpa pur feeding program gi sarwama oina Imphal West ki pawite mayai lekai da khullasi lukhrabi lairaba amadi hakchang gi phibam tongalaba mioi chahum da Ramadan gi khudol polam sing yenthokhi ba Ramadan Kudol aduda miyoy amana tha ama chumna chaba konagata ba haibadi cheng kg taret acha thau liter ama tilau kg ani hawai kg ani chini kg ama alu kg ani chanam half kg kismis chamana amadi thum kg ani gi polam singne Manipur lengang na piba pandemic COVID-19 gi guidelines singang na pangthokhiba khudol polam yenthokhiba aduga mari leinana Sahitya Trust Hyderabad amasung Indian Muslim Relief Charities IMRC USA gi Manipur State Coordinator MD Reis Amana phongdokhibada mioiba amana amagi mateng pangna duna chap manaba punsi marelda harau tayamna nungsi chana na hingminaba haiba se taibang semba mapugi apamba thabak amane malemgi tongan ba mafam kayada karigumba maramama natragana amadagi chaningai thakningai leitaduna awaba chaitheng kaya mayona duna hingba kaya yauribani asigumlaba awaba taraba mafam kayada trust asina Saphonglakpa matamdagi chatchatuna tengbang polam kaya yenthokuna laklibani masigi saru ama oina pandemic COVID-19 na wanaraba tanja sida kharada oirabasu mateng pangbo oina Imphal West ki manung chana leiba pawite khulgi mioi chahumda yenthokkhibani aikhoi khudingmaksu asigumlaba miyamda mateng pangwigi thabak asi pangthokpa ngamnaba wakhal taminaba mathau tai hainasu mahakna aroibada phongdorakhi Wangkhim Assembly Constituency ki Charangpat Gram Panchayat ki manungda leiba Intervillage Road Kharibam Leirakpu MG Narega ki Line Department ki makhada check thaduna brick paving naungna semjin khiba adu ngasi Wangkhim AC ki MLA Kaisham Megachandrana sangaduna miyamda khusinakre lambi sangabagi thauramadu da MLA Megachandrana phongdorakhibada Charangpat Gram Panchayat ki manungda leiba Kharibam Leirak ase MG Narega ki MLA Line Department ki makhada Charangpat Gram Panchayat ki ward member na job card holder singa loinana lupa lakh taraga manga lising marifu humdoi chamari taraga mapal changna nauna check thaduna semjen bani lambi asi ahanba covid Laichat leina lakpadagi lockdown tawduna supham nompham leitabagi awaba adu yengduna job card holder singda mahaki line department ki makhada swan kibani line department ki makhada sumna check thaduna semba leirak taruk sure tare suba leirak amasu semdin ba loigadawre athubada sangaduna miyamda sinaragani hairi
Adumakpu ing lisangani kungi November da subaloisin khiba lerak asigi fund ngasi phawbada thadok piraktabana thabagasibu sukhiba job card holder sing ward member sing amadi MD Narega gi official sing da awaba mayoknare haina MLA na nungaitaba su phongdokhi asumna chekna thadun semba sinamiam da chathok sasinda hena nungai hanba amadi kuinya chatpa henba sida lambi asibu quality leina sembi bagi damakta job card holder sing ward member sing amadi mari leina ba MD Narega gi official sing busu MLA Megachandrana thagatpa su phongdorakhi center na kaitharakhi ba NREGA gi crore chamari nifuga manga ge senpham kadai da season ki bage haibage white paper ama prajamiam da sarkar na puthokada bani haina Congress party ki spokesperson ke Megachandra na ngasi Congress baban da pangthokpa pawmising ga unabada phongdokre mahana hai March ki taraganipal English ani kungamathoi da center na Narega gi kaitharakhi ba senpham ngasi phawbada PRI singda yohandribagi Marik Chumba Miam da Kanghalu Hauze COVID-19 ki second wave lakpaga iroinana hena waga dauriba si lairadana praja singni Hauze fawada kaitharakhiba senpham pithoktana thamliba asina su hena amuk awaba ma pire mahana hai Modi sarkar amadi Manipur sarkar na Narega asi yamna faba scheme amani hairabasu thabak oinadi fail oire people friendly scheme sing yangsinna balairiba department financial department amadi rural development department thabak tawba ngamdre fail oire masina takpadi lamdam asigi praja sing hena waga daure haibagi haina phongdokrakhi mahana makha taraduna hairiba Narega gi senpham lana seasonariba asina haibadi general financial violation rule thugaibani maramasina mari leinaba official singi mathakta action lofam thoktabra haina su phongdorakhi Aina ajani badi 485 crores se masi kai da sinagi financial year manunga hairiba concern related PRI sing sida thabu huk da bse masi ki detail report ama praja sing da thambiyo PRI sing da thambiyo Manipur praja gi lebang miyam da thambiyo so that masi kai ba sarkar sina fanji leitadana tolopi bada sinagre adagi ato pada kai fanda sinagre haidasu yam clearly haibiyo adusu prajagi amati lebak sigine adusu haidaba fandu kari da sinari no karai da sinari bno adagi tolopi da sinari bra natraga to scheme da sinari haidasu khangdaba clarity si department si da laiba udaba COVID-19 ki ani suba wave laktuna live Laibak Miamna mi binary nge cheraga sidanga se MSF affairs on drug use prevention gi meeting makada Thobal district committee na chotharakhiba drive amada yamlaba mayai ka banisha gi polam sing fagat laduna mai thaduna mangan kreg Manipur da emergency oiba fibam hek lakpaga sigumlaba mayai ka ba potchai polam sing asida karbar wala sing na mai hek onsalakpa ase tasengna laibak thibani amadi government na su athubada meeting changbiduna MSF affairs on drug use prevention na Manipur gi maikai gi phongdorakli MSF affairs on drug use prevention na Manipur gi kachin koya thungna drug ta gi lapthokna ba awareness orientation program na chingba kaya chatharing ai cherak asida nakanda mayai ka ba chinjak puthok pusin tawba si tasengna laibak thibani iramdang gi lairiba Mairapai bi club ki chilinau sing na su chiraba tanja asida mayai kaba chinjak sing asi thingna ba punna hona minasi asigumlaba COVID-19 gi chiraba tanja asida chana thangna ba pusilak bagi mahuta asigumlaba nishagi polam sing asi posilapa si MSF na kanna yaning de masigi mayokta pali ba sarkar asina su asigumlaba si meeting changhan ninge haina su MSF ki maikai de gi appeal tawrakli Mayai Lambi College Yumnam Huidrong ki matik chaba principal atubada thabira u haina Mayai Lambi College Students Union na takshalakli ngasi Manipur Press Club ta pangthokpa pawgi mifam amada Students Union asigi General Secretary MM Abid Hussein hai college asida lairiba principal matik chadre UGC ge rules and regulation ki matung ina oja oibagi criteria suba oja khaktamak college asida Lehenbio principal su UGC na piba guideline gi matung ina matik chaba mioida principal oina hapio masagi mathauda mamai leiraga chenba principal amadi oja sing athubada education minister commissioner amasung director na action lobio haiki sas oiriba college principal singna sahi tare nipan mapan retire tawdri phau paiba maramna college
asi yonthoamgadore maram aduna athuba matamda college principal asi sidokpiu matik saba principal thabiro Manipur gi lairiba college sing asida in charge haina thamliba principal sing asi lifetime gi principal waina taure maram aduna masa masa gi apam matung inna paisa saba na saba huran ba tawdana laire masida government authority singna athubada yangsin biu lamlai esi ki manung chana leiba sabungkho khulgi mahausadagi leirakpa nataraba Nepali mioi taret hapchil lamba thengnare haina lamlai mapari thogallukhi secretary amadi spokesperson Babisna Laishram nangasi pawmi singa unaba amada phongdorakre mahana hai lamlai maikaida Nepali tabagi puwari leite nauna changchilakpani lamlai esigi polling station mari bike kunga manga sabungkho khulda nauna Nepali khara khundaraktuna electoral roll da hapchil lamba asi yamna ningba kainingai ni makhatana kaya amasu hapchin nanaba honarabra haibagi chingnaningai oi yelhomi kannabagi ihau leiringai cheragasida sabungkho khulgi electoral roll da Nepali mioi khara hapchil lamba ase lamlai khaktagi natana Manipur pungbagi oina lumna lofam thoi hiramase gi matangda lamlai mapari thogal lupna yelhomi kannabagi ihau changchaleba lup ama oiriba JCILPS ka unaduna marik chumba pau khangankhre makhatana maike somda yelhomi da singnarakpa yaba lautuna ba manba thabak sing pangthoktanaba mari leinaba khudingda aroiboina lamlai mapari thogal lupna khangalakli tungda asigumba yelowida homaniyanba akoida seting pidaba khudima se makhata na tarotana Manipuri miyamda amadi lamlai kendagi miyamda haidari hariba miwising asina bottle is mingsalamba se koi shakti leba politics ki yawbra mingsinga basu lai maramadra mamangda asuiba kaya lamlabasu lamlai mapari thagorunda ngasidegi asuiba mayama suduna tungdadi lamlai mekaida arama tobo yaroi amadi lamlai mapari thagorunda haiba asuiba mayama se punna thidominaga afawa adunaba yelowi kannaga bainaba tansirapa kungdangda saifu adu khudima ngasidegi lamlai mapari thagorunda engnagani Leibang asida COVID-19 laichat su thingnana naba honariba asida armed forces na karamna mateng pangnana naba honariba thawongi matangda Chief of Defence Staff CDS Bipin Rawat na Prime Minister Narendra Modi ga unaduna paudam kre CDS Rawat na haiki armed forces tagi thabaktagi pothakraba Dr. Singh lokhatlaga medical emergency ki tamakta consultation tawhangadauri Command Headquarter Corps Headquarter Division Headquarter amasung manaba headquarters da thabak tawramba medical officer punamaksu kaukhatlaga hospital singda thabak tawhangani hairi tongan ba armed forces da phangliba oxygen su hospital singda piragani haiki military medical infrastructure punamakki khudongchaba sing adusu micham prajada phangalagani haiki UNICEF Goodwill Ambassador David Beckham na World Immunization Week ki manungda vaccination kapagi thabak luchingduna pangchokre mahana haikibada Sathiraba laina asidagi ngakthoknaba angang singna hidak kapthokpada makhoigi ahal singna pungning thawat pigadabani COVID-19 laicharasin amara moiraga thabak kayadi pangthokpa ngangkhidre David Beckham na makhatana haikibada vaccine na mioiba lising cha kayagi punsibu kankrabani mahangna UNICEF ka thabak tawminarakpa asida vaccine mapangal asi hainingai leitana kalli haiba khangi UNICEF ka thabak tawminabada Chauthokchaba poi haina su phongdokki UNICEF India representative Dr. Yasmin Ali Haknasu haikibada India da ani suba COVID-19 laichat web laklaba asida vaccine gi damakta vaccine asi mapangal yamnamak kanbage haibadu khangnarakle haina phongdokki chahi khudingi sathiraba lainadagi ngakthoknaba vaccine amata kaptaba angang million taraga maridi chahi khudingi oina lairi haiki World Immunization Week ase chahi khudingi April gi aroiba chayolda pangthoktuna laklibani aroibada maroiba umhana pizari Chief Minister N. Biren Janim Samsung Rims da semgat sagaliba medical oxygen manufacturing plant sing yangshin kre Indian Muslim Relief Charities IMRC na mioi chahum da Ramadan gi khudol polam sing yanthokre Inter Village Road Kharibam Lairak Semba Loiraduna MLA Megachandra na miyam da khusinakre Loinana
लेबाग असिगी आर्म फोर्स सिंगना कोविड-19 लाइचत थिंगनाबा होनाबगी मतंगदा चीफ ऑफ डिफेंस स्टाफ बिपिन रावतना प्राइम मिनिस्टर नरेंद्र मोदी दा पाउदमख्रे ngasi damak tani mes paudom loisinjari miyam bo mohana khurumjari